Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Kokomigi mihutsin ngasi Gृहमंत्री Amit Shah ga naidlida unaduna tongan wafamsing kanakre. Raijasigi iranga mari lenana thokiba sexual violence ki oiba thokdoksingi achum aran tidonaba Assamda designated courtsing thamnaba Supreme Court na khangankre. Raijasida viral conjunctivitis mit ngang balaina paksana sandorogiba asigi yenglaga Raijagi Shiksha Vibhagna school singla lokhakadaba section thorang sing loktokle. Imphal West amasung Imphal East jilada hayeng ayuk pung mga dagi numidang wairam pung taruk pawpa curfew komthokani amasung Bharat amadi Greece na ingkumja lising ani kontra phawgi manungda lalon itiki thabak thorom saruk ani hengatpa haina yanakre. Coordinating Committee on Manipur Integrity Kokomigi Mir Kangbu Amanangase Gृहमंत्री Amit Shah ga unakre. Kokomigi Media Coordinator na thadorpa cherolaman hai mipamaduda security, border fencing, territorial integrity, Santi, national highway singda apan bayaudana gari chathok sasin tawba amadi daite leba kuki lusingba singa phaminandra wari sanbagi matangda maruina khanaki hari. Cheroladun hai mipamaduda Gृहमंत्री na Manipurda ngamkhaigi wangmadagi mitop sing sangsilakpa thingba sangsilagri myoi sing retina scan tawbaga loinana biometric register tawba haure. Ngamkhai wangmadagi sangsilaglaba singi mathakta akanba thabak lokakani hainasu Gृहमंत्री na thajaba piraki hari. Cheroladun makatan hai unaba aduda Gृहमंत्री na Manipurda ngamkhai wangmadagi mitop sing sangsilakpa thingnaba sarkar na Manipurgi sarukta ngamkhai sambal khabagi thabak paikhatli. Masigi mathakta Manipurda tokhaiba administration thamba yahaloi habigi thajaba phongdoropaga loinana Gृहमंत्री na Raijasda Santi hanjilanaba appeal tawki amadi Kokomigi khutangda miyamda paujel asi pibinaba haijaraki hari. National Highway gi matangda highway singda darkar laiba security thamduna numit kharani gi manungda asoyangam yaudana gari chathok sin tawnaba honagani hainasu phongdoroki hari. Sin kuki narco terrorist singna Manipurda chatharakliba thabak sing amadi masina Bharat ki security da singnarapa singi matangda iba warol ama Kokomina Gृहमंत्री da khusinaki. Warol du Gृहमंत्री da makhata na khananaba Union Home Secretary da thadaki hari. Kokomigi Mihut Kangbu aduna Intelligence Bureau gi Director amasung Security Advisor Northeast AK Misra gasu unaduna wafam kya khanaki hari. Manipur Bidhan Sabha gi Business Advisory Committee gi mifam ama hayeng ayuk pung 12 taba matamda Bidhan Sabha gi Adaksha Thoksom Satyabrat gi office chamber da pangthoklagani hari. Business Advisory Committee gi mifam asida 12 suba Manipur Bidhan Sabha gi mari suba mifam asida pukakadaba business sing khanagani hari. Maragasda Textile, Commerce amasung Industry amadi Cooperation Mantri Nemchak Gen lagliba laiba popa numita phamgadruba Manipur Bidhan Sabha gi mifam asida yawbang ngamnaroi suti pibiwu haijarakle hari. Raijasigi iranga mari leinana thokiba sexual violence ki oiba thokdok singi achum aran thidoknaba Assamda designated court sing thamnaba Supreme Court na khangankre. Wapamasi Chief Justice D.Y. Chandrachud na lusingba Supreme Court ki bench amana Guwahati High Court khangankibani. Manipur thokiba sexual violence ki thokdok singi achumba wail phanganabagi wakhalonda thaurangasi Supreme Court na paikhatlakibani. Manipur gi hojik oriba shanti raksa gi phibam yauna thokliba thokdok sing kupna yengsilaba matungda Assamda wail sathanaba phirep asi lawrakhibani hari. Case asigi matangda kangbu amagi advocate na Assamda case sathagani haiba wafam asigi mayokta leiki. Masigi pakumda Chief Justice of India na Assam nataba awang nongpok lamdamgi atopa rise singda infrastructure matik chana laitabana Assamda casing adu sathanaba thaurang tawbani haiki. Bharat ki Raija singda lairiba police station singda audio visual yawba CCTV camera thamnaba Supreme Court na khangan kiba laikrabasu Raija sigi police station singda Supreme Court na takiba rai adu ngakna chatre haina tharakiba PIL amaga mari lenana Manipur High Court na sarkar gi makok thongba official singdagi hiramasigi matangda status report kaukre. Ngasi Manipur Press Club ta pangthopa paugi mifam amada PIL asigi petitioner gi maikai dagagi lepriba advocate B Premchand hai ingkumja lising anida Supreme Court na takiba rai adugi matungina audio visual amadi night vision yawa CCTV camera sing police station gi main gate changpam corridor veranda inspector amadi sub inspector gi ka sing yauna tongan mafam singda thamgadabani haiba wafam yauna thaurangasi mapung phana chanhanaba mari leinaba singna yengsinaba khangan kibani. Adubu hariba thaurangasi mapung phana paikatre haiba wafam asida PIL asi tharakibani makha taba hearing October 13 phamgani hari.
भारतदगी नार्को टेररिस्ट मपुंग फाना मुथतनबा वन वॉइस वन नेशन हाइबा खोलाव असिदा अखोय पुन्ना संगसिनमिनसी हाइना आरपीआई अथवालेगी नेशनल सेक्रेटरी महेश्वर थौनाजोमना हाइरी महेश्वर थौनाजोमना मितै सपोर्ट ग्रुप मुंबईगा खुसमदुना पांगथोकिबा मिफम अमदा वाफम मसी फोंगदोकिबनी मुंबई आजाद मैदान पांगथोकिबा मिफम अदुदा छत्रपति शिवाजी ब्रिगेड हिंदू युवा सामाजिक संस्था वर्ल्ड वीमेन ऑर्गेनाइजेशन अमसुंग ऑल मुंबई होमगार्ड नचिंबा तोंगान तोंगान लूपसिंग म्यूसिंग सरुक याकी मणिपुर की हाईवे अनि नेशनल हाईवे 2 अमसुंग नेशनल हाईवे 63 तंगाई फदन चंगबा पोलमसिंग पुथोक पुसिन तौबदा एड अपन लेतनबा मतिक चाबा सिक्योरिटी पीबीनबा हाई कोर्ट ऑफ मणिपुर दा वाई मंगी सिंगना थांगलकिबा पीआईएल ngasi हाई कोर्ट ऑफ मणिपुर की डिवीजन बेंच अमना खनखरे मदुदा ममांग द केस असिगा मरीदना रेस्पोंडेंट मापन मखोई की पाकुम पिरकनबा खंगनख्रबसु थबक लखोलक्तबदगी कोर्टना भारत अमसुंग मणिपुर सरकार की मरी लेनबा ऑफिशियल मापन असिगी मथक्ता कंटेम केस अमा लखोखरे लोइनना रेस्पोंडेंट सिंग असिदगी सेप्टेम्बर 3 फावबदा मखोई पाकुम पिरकनबा खंगनख्रे हाइरी ताबिरिबा पावसी आकाशवाणी इम्फाल दगिनी राज्य वायरल कंजंक्टिवाइटिस मिट ngang बलैना पाक्सना संदोरलिबा असिगी येंगलगा राज्य की शिक्षा विभागना स्कूल सिंगना लखकदबा सेक्सुअल थौरांग सिंग लाउथोकले राज्य की एजुकेशन एस की डायरेक्टर एल नंद कुमार थोप चेरोलमन हाई डायरेक्टोरेट ऑफ हेल्थ सर्विसेस मणिपुर प्रस्ताव तौरपगी मतुंगिना स्कूल अमदा आंगांग अमा नत्रगा अनि कंजंक्टिवाइटिस नाबा थेंगनरबदी महिरोई अदु निमित तरानी सुटी पीगदबनी आंगांग अहुम नत्रगा मदुदगी हेनबा थेंगनरबदी महाकी क्लास पुंबा निमित तरानी थिंजिंगदबनी स्कूल अमदा आंगांग अहुम नत्रगा मदुदगी हेनबा महिरोई सिंग तोंगान तोंगानबा क्लास सिंगदा कंजंक्टिवाइटिस नाबा थेंगनरबदी स्कूल अदु निमित तरानी सुटी थादोकदबनी हॉस्टेल लेबा महिरोई नाबा थेंगनरबदी हॉस्टेल अदु निमित तरानी थिंजिंगदबनी आंगांग सिंग अमसुंग ओजा सिंगदा खुदसा निंगथिना हामबगी चनबी लेहंगदबनी हाइरी चेरोदुन मखातन हाई वायरल कंजंक्टिवाइटिस स्कूल द चलिबा महिरोई सिंगदा संदरोप थेंगनबा सेक्सुअल थरंग सिंग लोखटपगी तंगाई फदब लई श्री नंद कुमार ना हाई कंजंक्टिवाइटिस हाइरिबा वायरल इन्फेक्शन असी लौनगनबा लाइना ओइबनिना स्कूल सिंगना सरकारना थोकचरिबा सेक्शन थौरांग सिंग असी ngakna चटपिननबा अपील तौजरी कंजंक्टिवाइटिस हाइरिबा वायरल इन्फेक्शन असी तौबा आंगांग थेंगनरगदी पेरेंट्स सिंगनसु आंगांग अदु स्कूल दा थाबिरक्तनबा निंगसिंजरी स्कूल खुदिंगदा एक्सपर्ट सिंग चटलागा अवेयरनेस पीबा ngamdabaniना स्कूल की असेंबली तौबिबा मतमदा आंगांग सिंगदा ओजा सिंगना लाइना सिगी मतंगदा अवेयरनेस पीबिननबा निंगसिंजरी जोनल एजुकेशन ऑफिसर सिंगनसु एआईडीआई की खुथांगदा गवर्नमेंट के सर्कुलर सी स्कूल खुदिंगमक्ता यवन बिननबा निंगसिंजरी इम्फाल ईस्ट जिला की ओइना हौजिक फावदा डेंगी नाबा मियोय कुंथ्रानी थोई थेंगनरे हाइरी डिस्ट्रिक्ट मलेरिया ऑफिसर इम्फाल वेस्ट फोंगदोरपगी मतुंगिना जिला अस्दा हौजिक जापानीज एनसेफेलाइटिस नाबा मियोय तरानी थोई लेरे जिला अस्दा मखाताना लाइना सिंग असी संदोरक्तनबा सेक्सुअल थौरांग सिंग लौखटपा हौरे मफम क्यादा हिदा कापथोकपा लाइना सिंग थेंगनबा मफम सिंगदा फील्ड इन्वेस्टिगेशन चथबा कांग हिदाक लुपा कांखल येनथोकपा अमदी मियामबु बाप तानबगी थौरम सिंग लेप्तना पांगथोकली हाइरी मिट ngang लाइना वायरल कंजंक्टिवाइटिस कांगना संदरोप लाइना जापानीज एनसेफेलाइटिस मेलेरिया डेंगी की मतंग नोमगी ओइबा मियामबु भाप तानबगी थौरम अमा खुंबोंग सीआईसी दा पांगथोकरे हाइरी सीईएमओ इम्फाल वेस्ट ना सिंद्र पांगथोकपा अवेयरनेस प्रोग्राम अदुदा जिला असिदा मथौ तोरिबा फीमेल हेल्थ वर्कर अमसुंग आशा सिंग सरुक याकी इम्फाल वेस्ट अमसुंग इम्फाल ईस्ट जिला दा हयेंग अयुक पुंग 5 दगी नुमिदांग वायरम पुंग 3 फावबा कर्फ्यू कोमतोकनी थौबाल जिला दा हयेंग अयुक पुंग 5 दगी नुमिदांग पुंग 9 फावबा कर्फ्यू कोमतोकनी काक्सिंग जिला की ओइना हयेंग अयुक पुंग 5 दगी नुमिदांग वायरम पुंग 3 फावबा कर्फ्यू कोमतोकनी बिष्णुपुर जिला की ओइना अयुक पुंग 5 दगी नुमिदांग वायरम पुंग 5 फावबा कर्फ्यू कोमतोकनी हारी इम्फाल जिरीबाम लंबी की नोने जिला की अवांगखुल अमसुंग खोंगसांगखुल मरक्ता मतम खरगी ममांगदा चिंग निंखारपदगी लंबी चटप यादना लेरंबा अदु लंबी सेंगतोकपदगी ngasiदगी मौसागुम गाड़ी चथोक चसिन तौबा यारे हारी अखोई की नोने पाउमिन हाई गाड़ी चथोक चसिनदा अपनबल थोक्तनबा चिंग निंखारप याबा मफमसिंगदा एस्कावेटर सिंग सीजनदा अमोट अकाई सिंग सेंगदोकली इम्फाल दगी सिक्योरिटी के लोइनना लाकिबा मालपुबा गाड़ी चनी हुमफुमदोई ngasi नोने बाजार लानख्रे अदुगा मालपुबा गाड़ी चामा कुंथ्रा मरी जिरीबाम दगी लाकिबा दु इम्फाल की दमक नोने बाजार लानथोकरे हारी जिरीबाम जिला की विद्यानगर स्पोर्ट्स कॉम्प्लेक्स हांगबा रिलीफ कैम्प चंगजफम लौदुना लेरिबा बोरोइखाल अमसुंग बाबुखाल खुल की खुंजासिंगना मखोई की खुल सिक्योरिटी मतिक चाना पिबिनबा सरकार की पुनिंग चिंगसिलकली हौकिबा मे अहुमदगी थोरकिबा इरांगदा खुल अनि असिगी मियोय 53 लांजेनरक्तुना जिरीघाट हाई स्कूल चंगजफम लौदुना लेरकिबनी तुंगदा विद्यानगर स्पोर्ट्स कॉम्प्लेक्स होंजिंदुना ngasi फावबा लेरकिबनी हारी
Naga Students Federation ki kuntra suba general conference ngasi Ukrul town da loisin kre. Solidarity beyond border haina haiba hiram da pangthokpa Naga Students Federation ki mifam adu ngarang dagi haukibani. Ngasi loisin bagi thorom da Nagaland ki MLA amasung school education ki advisor Dr. K Yohami Sarukyaki. Tangkul katamnaw saklon sinduna pangthokpa thoram aduda wangang bada mahang hai jati kanglo ama chawkhatna bagi damak yumthong na basingi maruiba du khangbagi tangai phadaba lei mang hai jati kanglo amabu hena phaba mapangal kangkhat an bagi damak ekoina isana tawjariba tabaksing nahongna yengbagi tangai phadaba lei. For us to make the wave bigger, stronger, louder, we must review ourselves, and today, for us to walk ahead, appropriate to our theme, Solidarity Beyond Borders, we have understood who we are. I think it is important for us to also understand who our neighbors are. Government Dance College Palace Compound hangliba relief camp te leiraga Nongaibung Thamchet High School la lairik tamliba mairoi singda Nongaibung Women's Development Maira Paibi Association na school uniform amadi award pa khungup moza sing yenthokre hari. Uripok Basaspati Maning Laikai Development Association lingkhat kibagi nipurak suba kumon thorong asi Uripok Basaspati Laikai da pangthokre. Thoromadru saruk yakiba Sipsena Manipur Pradesh ki President M Tombin hai Mukhyamantri Nongthomam Biren Singh na tungi mirol kandaba yade hariba asi luchingba oma oina haifam thokpani. Aikhoigi charol surol kanba amasung ngak senba haibasi haujiki mirol gi daitani masida kanagumba amatana kut thingjimham thokte. Uttar Pradesh ki Meerut laiba Swami Vivekananda Sulsarti University da Haipai Rani Gadinlu kabui gi Mingda Girls Hostel hangtok khibagi damak kabui Union Manipurna nungaiba phongdorokli. Akashbani Imphal dagi pau tabiri. Bharat amasung Greece na ingkumja lising ani kuntra phawagi manungda lalon itiki thabak thorom saruk ani hengat pahaina yanakre. Greek ki Pradhan Mantri Kyriakos Mitsotakis amasung Pradhan Mantri Narendra Modi na Athens ta pangthokpa apunba pawgi mifam amada Shri Modi hai lebak ani gi marakta lalon itiki mari phagalakli amadi masibu hena phagaran bagi tangai phadaba lei. Shri Modi hai lebak ani gi mari asi hena phagaran ba tongan ba lamsing ngaksel security infrastructure agriculture education amasung skill development gi lamde hena mapangal kangkhat anaba onagani. Pradhan Mantri hai lusingba anina terrorism amasung security gi matang dasu wapam kya khanaki amadi national security advisor gi thakta wari sanaba wapam sing khanaki. Ukraine gi matang da Pradhan Mantri Narendra Modi hai Bharat amasung Greece na Ukraine amasung Russia gi marakta ungkhadaba asi diplomatic amasung wari sanaduna loisin ba haibasi pami. Greek ki Pradhan Mantri Mitsotakis na hai haukiba sahi khara asida Bharat amasung Greece ki mari singthaningai oina phagat pagaloina tongan ba lam singda mateng pangnari. Mang hai khwaidagi hana maru oina paikhakadaba thabakti lebak ani gi marakta taunariba lalo itik asi saruk ani gi changda hengat anba haibasini. B20 Summit India lisingani kulumdoi ngasi Naidili da haukre. Mifam masigi hiramna B20 India Responsible, Accelerated, Innovative, Sustainable, Equitable Business haibasni. Mifam aduda wangang bada Bharat ki G20 ki Sharpa Amitabh Khan hai Bharat asi haujik chakot maikairom da khumang yang na changchilagli amadi athuba matamda malem gi khwaidagi chawba ahum suba economy oiragani. Mifam masigi ngasi ahuba numita session tare lekhi mifam masda malemgi amasung Bharat ki karbar wala lusing basing saruk yaki. Numit umnigi chathagadaba mifam asda kendra gi mantri Nirmala Sitaraman, Dharmendra Pradhan, Dr. S. Jaisankar amadi karbar wala lusing basing na makhoigi wakhalon sing phongdokani. Nomaijing ninda pangthokpa mifamda Pradhan Mantri Narendra Modi saruk yagani. Lagliba Chhattisgarh Vidhan Sabha Mikhal gi sem sariba du yengsinnaba election commission gi mit kangbu ama numit gi khungchutta Raijadu da Tungkre, Mute Kangbu Adubu Lusing Liba Chief Election Commissioner Rajiv Kumar Nangasi, Collector Singh Amadi, Jilagi SP Singha Mifam Pangtokuna Wari Sanaki. Ngarang Chief Election Commissioner na Enforcement Agency Singha Mifam Pangtokuna Makoina Taugodriba Tabak Singi Matang da Wapam Kaya Kanaki. Lagliba Mikhalas da Nyom Chumna Amadi Santi Lena Pangtokna Tabak Sing Lokana Basu Mahakna Kangan Ki. Aroibada Maroiba Pau. Coordinating Committee on Manipur Integrity Kokomi ngasi Griha Mantri Amit Shah ga Naidili da unaduna tongan wapam sing kanakre. Raija sigi iranga mari lainana thokiba sexual violence ki oiba thokdok singi achum aran tidonaba Assam da designated court sing thamnaba Supreme Court na khangan kre.
Raijasda viral conjunctivitis mit ngang balaina paksana sandorliba asigi yenglaga Raijagi Shiksha Bibangna school singna lokhakadaba section thorang sing laukthokle. Imphal West amasung Imphal East Dilada hayeng ayupung mga dagi numidang waram pung taruk phawa curfew komthokani amasung Bharat amadi Greece na ingkumja lising ani kuntra phawagi manungda lalon itigi thabak thorom saruk ani hengar pa haina yanakre. Pau loijare.